Ngaoraga Gari masa Wahouda Lakpa mioi ani security force ki mine protected vehicle na Thenglubagi haiba Wahouda gi ngarang numidang Crpf ki gari ama Ccpur gi Chuibong bazar gi area da miyam na mai Thakhre thodo adu gi matang da SKTV na phongba pau sing na hai ngarang numidang pung 7 furom taba duaida Central Security Force ki mine protected vehicle amana Chuibong bazar da motorcycle Wahouda Lakpa mioi ani Thenglambadagi asok apan nangki miyoy ani adu Ngaoraga loinana traffic ki kanglon thugairaga gari thorkhibani hairi makhoi ani asok apan khara nangbadagi army personnel singna Ccpur district hospital da pukhatuna khudaki oiba layeng chathaki amaromda thodok adubo yaningdaba phongdoktuna khoi saunaraba miyamna numidang pung 8 makhairom tarakpa adwaida routine duty lakchaba CRPF ki kangbu ama Chuibong bazar da thatlaga thamki loinana makhoina tonglakhiba gari adu mai thaki thodok adu da asok apan di Wahouda haina pawasina makhatari